ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂangei ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯊꯤꯟ ꯆꯍꯤ 32 ꯁꯨꯔꯦ꯫ ꯃꯍꯥꯛ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯣꯏꯕꯅ ꯊꯕꯛ ꯑꯁꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯚꯨꯃꯤꯀꯥꯒ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯕꯗꯤ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯁꯤꯗ ꯚꯨꯃꯤꯀꯥ ꯀꯔꯤꯁꯨ ꯅꯤꯡꯕ ꯊꯨꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯨꯔꯣꯏꯕꯗꯗꯤ ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯆꯠꯈꯤ꯫ ꯐꯅꯌꯥꯝ ꯄꯩꯁꯥ ꯄꯥꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯐꯝꯗ ꯅꯨꯄꯤꯁꯤꯡꯅ ꯑꯣꯏꯅꯖꯕ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯐꯪꯂꯝꯗ꯭ꯔꯦ ꯚꯨꯃꯤꯀꯥꯒꯤ ꯃꯐꯝꯗꯗꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯊꯦꯡꯅ ꯌꯨ ꯉꯧꯔꯒ ꯍꯜꯂꯛꯑꯒ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏꯗꯨꯃꯛ ꯇꯨꯝꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯞꯊꯣꯛꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯚꯨꯃꯤꯀꯥꯅ ꯐꯅ ꯄꯥꯝꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯏꯟꯇꯔꯦꯁ ꯌꯥꯎꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯚꯨꯃꯤꯀꯥꯁꯨ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯀꯥꯟ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯀꯌꯥꯒ ꯑꯋꯥꯕ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯡꯗ ꯑꯔꯣꯟꯕ ꯍꯥꯏꯕꯗꯨ ꯊꯝꯗ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯚꯨꯃꯤꯀꯥ ꯑꯍꯤꯡꯗ ꯑꯦꯂꯥꯝ ꯊꯝꯃꯒ ꯅꯨꯄꯥ ꯑꯇꯣꯞꯄꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕ, ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟꯕ ꯐꯪꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯣꯡꯉꯥꯜꯂꯒ ꯚꯨꯃꯤꯀꯥ ꯆꯥꯛ ꯊꯣꯡꯂꯤꯀꯥꯟꯗ ꯇꯣꯝꯊꯤꯟꯅ "ꯚꯨꯃꯤꯀꯥ, ꯉꯁꯤꯗꯤ ꯑꯩ ꯈꯔ ꯊꯦꯡꯂꯛꯇꯧꯕ ꯃꯥꯜꯂꯤꯀꯣ? ꯃꯤꯇꯤꯡ ꯑꯃꯁꯨ ꯂꯩꯔꯤ, ꯑꯩꯈꯣꯏ ꯕꯣꯁ ꯍꯣꯏꯒ ꯄꯨꯟꯅ ꯇꯧꯗꯧꯕꯅꯤ꯫" ꯚꯨꯃꯤꯀꯥꯅ "ꯑꯗꯣ ꯗꯤꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ?" "ꯅꯪ ꯑꯗꯨꯝ ꯆꯥꯊꯣꯛꯑꯝꯃꯣ, ꯑꯩꯗꯤꯅꯦ ꯊꯦꯡꯉꯗꯕꯅꯤꯅꯅꯦ ꯉꯥꯏꯔꯝꯃꯅꯨ꯫ ꯑꯩ ꯌꯥꯔꯔꯣꯏ, ꯑꯥꯗ ꯑꯗꯨꯝ ꯆꯥꯅꯕ ꯇꯧꯔꯒꯦ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯉꯥꯏꯈꯨꯑꯣ, ꯅꯪꯒꯤ ꯕꯦꯒꯇꯣ ꯑꯩ ꯄꯥꯏꯕꯤꯒꯦ꯫" ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯒ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯃꯤꯟꯅꯩ꯫ ꯅꯣꯡ ꯆꯨꯕ ꯑꯗꯨꯗ ꯚꯨꯃꯤꯀꯥꯅ ꯁꯥꯇꯤꯟꯁꯦ ꯄꯥꯏꯈꯣ ꯍꯥꯏꯗꯨꯅ ꯁꯥꯇꯤꯟ ꯑꯃꯁꯨ ꯄꯥꯏꯍꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯁꯥꯇꯤꯟꯗꯨ ꯄꯥꯏꯔꯒ "ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯚꯨꯃꯤꯀꯥꯁꯨ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯈꯥꯎ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯤꯉꯩꯗ ꯑꯕꯣꯏꯅ ꯂꯨꯝꯃꯒ ꯚꯨꯃꯤꯀꯥꯒꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯚꯨꯃꯤꯀꯥꯁꯨ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯕꯣꯏ ꯇꯣꯝꯊꯤꯟ ꯍꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯑꯕꯣꯏꯒ ꯚꯨꯃꯤꯀꯥꯒ ꯌꯥꯝꯅ ꯄꯠꯇꯠꯅ ꯅꯨꯡꯁꯤꯅꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯅꯛꯄ ꯃꯔꯤ ꯐꯥꯎꯕ ꯊꯝꯈ꯭ꯔꯦ꯫ ꯌꯦꯛꯊꯣꯛꯅꯕ ꯃꯔꯝ ꯑꯁꯤꯅ ꯇꯣꯝꯊꯤꯟꯒꯤ ꯁꯤꯟꯕꯤꯔꯒ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯚꯨꯃꯤꯀꯥ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯍꯤ 2 ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯅꯤ ꯑꯕꯣꯏ ꯑꯁꯤ꯫ ꯚꯨꯃꯤꯀꯥꯅ ꯈꯥꯎ ꯑꯃ ꯌꯦꯡꯂꯝꯕ ꯑꯗꯨ ꯂꯣꯟꯅ ꯆꯪꯉꯒ ꯀꯔꯤ ꯌꯥꯎꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯚꯨꯃꯤꯀꯥ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯣꯏꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯚꯨꯃꯤꯀꯥꯁꯨ ꯃꯥꯒꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯣꯏꯕꯅ ꯈꯪꯍꯧꯗꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯑꯦꯛꯁꯦꯞ ꯍꯦꯛ ꯇꯧꯕꯒ ꯑꯕꯣꯏꯅ "ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯑꯩ ꯈꯪꯉꯤꯕ꯭ꯔꯣ?" ꯚꯨꯃꯤꯀꯥꯁꯨ "ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ, ꯌꯨꯝ ꯃꯥꯟ ꯅꯥꯇꯩ ꯆꯥꯗꯦꯗ꯫ ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯀꯩ ꯈꯪꯉꯣꯏꯗꯣꯏꯅꯣꯕ?" ꯑꯕꯣꯏꯅ ꯑꯃꯨꯛ ꯊꯥꯔꯛꯂꯝꯃꯤ꯫ "ꯌꯥꯔꯦꯁꯦ, ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯨꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦꯗꯅ꯫ ꯅꯪ ꯉꯁꯥꯏ ꯎꯏꯌꯦ, ꯑꯗꯣ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ." ꯚꯨꯃꯤꯀꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯅꯝꯕꯔ ꯑꯗꯨ ꯄꯤꯈꯤ꯫ ꯑꯕꯣꯏꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯒ "ꯍꯌꯦꯡ ꯊꯦꯡꯅꯁꯤ ꯌꯥꯕ꯭ꯔꯣ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯚꯨꯃꯤꯀꯥꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯒ "ꯌꯥꯏ" ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯕꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨꯃꯛ ꯊꯝꯅꯔꯦ꯫ ꯅꯨꯡꯊꯤꯜ ꯃꯇꯝ ꯌꯧꯔꯗꯨꯅ ꯑꯕꯣꯏꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯑꯕꯣꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯚꯨꯃꯤꯀꯥ, ꯏꯇꯥꯎꯕꯨ ꯂꯩꯇ꯭ꯔꯣ?" ꯚꯨꯃꯤꯀꯥꯁꯨ ꯏꯃꯨꯡꯗꯒꯤ "ꯂꯩꯇꯤꯌꯦ, ꯃꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ, ꯃꯥꯡꯒꯣꯜꯗ ꯐꯝꯃꯝꯃꯣ." ꯑꯕꯣꯏꯁꯨ ꯂꯣꯟꯅ ꯆꯪꯂꯛꯂꯒ ꯚꯨꯃꯤꯀꯥꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯃꯐꯤ ꯁꯦꯝꯕ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯚꯨꯃꯤꯀꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡ ꯂꯧꯕ ꯆꯪꯈ꯭ꯔꯀꯥꯟꯗ ꯑꯕꯣꯏꯁꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ꯫
Bhumikasu kihom amaga thum morok hapaga plate haijang kaika puduna tholaklami. Bhumikada haijang adu piraga wari sana kihom adu khoi. Aboina Bhumikana sarakliba wari du taraga Bhumikagi naurba maithong aduda munna yengjai. Mapok kaitriba leisabi amagumna fajaraba sabana aduda amuk mitaba horaklami. Aboi tanja fanglabadi lemna manghaloi haina mahake wakhanuda khalaklami. Tanja aduda Bhumikagi makhut aduda haijrangduna kitang lensinki. Aboi so yamna fingna makhut adu taplaw paishilaga sokliba makhut aduda chupi. Aboina asunu tarokpa aduda mamangaida makhoi anina hotel da changaga achapu chamina kiba leimina kiba sing adu khanghodana nauhodana ihulado fauraklami. Adubu Bhumika yum panba oirabana kitangdi ikoi koijai makhutu shatlauna satoklaga ibungdomda changmogi benet anta napsira thorokeko. Kaishu khandaba saraga amuk chaminari aboina Bhumika nangbu yam warabrane. Namita nacha amapo uhande haibagi tumthina nangbu lunaga tawbibro. Bhumikana wadeda sum leiri haibadani. Icha amadi pambani adubu phangde tawrisi. Mamaidu luktharaga amuk leiki aboina makhatana waganuda ai leirisidi nang aina nungai hana thamdoine. Wahai asi hairaga mi leibra haiduna koyeng yenglaga manakong mayada changshinduna nason pikna hairaklami. Ai noi nupa laktrikanda laki call taw oya kadro. Bhumikana as yarohe hojikti yum palabanina nang seran turang khanganoba afaba thabak natte. Saurapna Bhumikana hairakpani aboina saurnuse nangna sawbudo pakjadeba fare ai chatlage. Asi hairaga thokki aboiso Bhumikasu ngaihak wakhal tawraga lehawi. Namidang wairam yausilakladuna Bhumikasu thaba inkhang loisilaga chak ising lore. Magi nupabu ngaihak ngaijai adubu ngasai tumthina thelakani haiba aduda chak adumak chathoi. Tumthin lakpa ngaiboina Facebook pairaga Facebookta friendsingduga wari watai sanaduna lei. Bhumikaga message toina thanaba nupaduna messengerda call tawraklaga kaidawrige haina yamna nungshina hairaklami. Aduga makhatana nang aigi nupi ojaragedana nangi nupana karishu luna tawbidabadubo nang nungaina thambidoinimi. Nang aigi nakta lerdi loina nangi apama pidoin ado ongto unasu yabro. Bhumikana yazare ibungo nagun khangi nangna kari tawdana aigi apama bibiba ngamdoiba aigi makeup fawba khunba ngamsu ngamloidabada ado unabadi yade kona khangidana. Asi hairaga saurapna phone adu thammi. Ngaihak video call da photo na chingba video na chingba kaya ama thanaduna ahing adugi apamba kaya adu fongdoknaduna lelami. Nupado off laigirkanda aboishu phone tawsilaktuna wari amuk shanari. Somdadi Bhumika irang tawrubagi masadu normal ama ita tadana laijarami. Aboishu yarani khangladuna mamangaigi akhang laisha oiringaigi wari sing adu Bhumikagi mafamda mathang lishillaklami. Tanja aduda tumthinsu halakpagi thong halakpa makhon tarami. Bhumikasu khangboi lakboi phone adu falangna thamaga pungdo yengi adubu 12 makhai taramle. Hawatlaga thong hangdoklaga magi nupadu chumna fawba lepa ngamda leirami. Bhumikana sauraga firolsing adu hongdokpiduna famungda hiphalli. Bhumikasu famungda changlaga hipthai. Bhumikagi wakhalda magi nupana nungshina mabu konbiraga tumbadu pamjabani. Tumthingi manakda naksinduna hipchilli adubu tumthinna inthoraklami. Adumna tarokpa adudadi Bhumikasu mapukningda nungaitaba ama faurduna chathoraga mapukning nungaita tuminna tumjaki. Ahingi pung anirom tarakpa aduwaida Bhumikasu mikap tholaktuna tumthaba yade. Bhumikana anakpa mari thamningbagi apambadu fauraklami. Tumthindu masanomaga hudoklami. Tumthin tada anira ahumla hudoklaba matungda thengi tumu haiduna thawasada adumak tumthaki. Bhumika tumthaba yadaduna Facebook pairaga lerami.
ꯇꯟꯖꯥꯅ ꯆꯥꯔꯤꯕꯁꯨ ꯑꯕꯣꯏꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯣꯟꯂꯥꯏꯟ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯕꯣꯏꯅ ꯃꯦꯁꯦꯖꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯆꯥꯅꯕꯤ? ꯚꯨꯃꯤꯀꯥꯅ, ꯋꯥꯍꯩꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯕꯣꯏꯅ, ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯗꯨꯗꯤ꯫ ꯚꯨꯃꯤꯀꯥꯅ ꯑꯃꯨꯛ, ꯑꯗꯣ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯕꯅꯤꯀꯣ ꯅꯪꯁꯦ ꯌꯥꯝꯅ꯫ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯕꯣꯏꯅ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ? ꯃꯤ ꯀ꯭ꯂꯥꯁ 9 10 ꯀꯥꯕ ꯑꯉꯥꯡ ꯐꯥꯎꯕꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯪꯗ꯭ꯔꯗꯤ ꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩ ꯂꯥꯛꯀꯦꯕ, ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ꯫ ꯚꯨꯃꯤꯀꯥꯅ, ꯅꯍꯥꯟꯅ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯅ ꯏꯔꯥꯡ ꯑꯃꯨꯛ ꯍꯧꯔꯛꯏꯕ, ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯇꯥꯔꯦꯅꯦ꯫ ꯑꯕꯣꯏꯒ ꯃꯈꯣꯏ ꯑꯅꯤ ꯇꯦꯛꯁ ꯁꯨꯝ ꯊꯥꯅꯔꯛꯄꯅ ꯄꯨꯡ 3:30 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯊꯦꯡꯉꯦ ꯍꯥꯏꯅꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯊꯤꯟꯁꯨ ꯑꯌꯨꯛꯀꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯕꯣꯏꯗꯤ ꯚꯨꯃꯤꯀꯥꯒꯤ ꯅꯨꯄꯥ ꯆꯠꯈꯤꯕ ꯉꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯚꯨꯃꯤꯀꯥꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯐꯤꯔꯣꯜ ꯈꯔ ꯁꯨꯕ ꯂꯣꯏꯔꯒ ꯌꯨꯝꯒꯤ ꯅꯥꯀꯟ ꯑꯃꯗ ꯐꯤ ꯐꯧꯔꯒ ꯂꯩꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯣꯏꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯀꯣꯟ ꯍꯦꯛ ꯀꯣꯟꯁꯤꯜꯂꯤ꯫ ꯚꯨꯃꯤꯀꯥꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯕꯣꯏ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯀꯣꯟꯕꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯍꯦꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯉꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯄꯨꯡ 3ꯃꯨꯛ ꯂꯩꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯛꯂꯛꯏ꯫ ꯑꯕꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯤꯕ ꯑꯗꯨ ꯁꯦꯝꯕꯤ꯫ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯚꯨꯃꯤꯀꯥꯁꯨ ꯃꯇꯝ ꯀꯨꯏꯅ ꯐꯪꯗꯅ ꯂꯥꯛꯈ꯭ꯔꯕ ꯑꯣꯏꯕꯅ ꯐꯪꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯕꯣꯏꯅ ꯊꯣꯡꯒꯥꯜ ꯂꯥꯟꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯕꯣꯏꯒ ꯚꯨꯃꯤꯀꯥꯒ ꯂꯣꯏꯅꯔꯛꯄ ꯑꯁꯤ ꯃꯇꯝ ꯑꯁꯨꯝꯃꯛ ꯀꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯗꯤ ꯊꯕꯛ ꯆꯠꯄ ꯀꯧꯕꯅ ꯀꯔꯤꯁꯨ ꯈꯪꯗ ꯃꯍꯥꯛꯀꯤ ꯂꯤꯆꯠ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ, ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯑꯁꯤꯗꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗ ꯂꯣꯟꯅ ꯊꯨꯞꯅ ꯀꯌꯥ ꯑꯃ ꯇꯧꯗꯕꯁꯨ ꯅꯠꯇꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯥꯟꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ, ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯅ ꯑꯇꯣꯞꯄ ꯑꯃꯅꯤ꯫ ꯑꯅꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ꯫ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯊꯤꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯛꯀꯅꯤ, ꯈꯠꯅꯕ ꯆꯩꯅꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ꯫ ꯄꯩꯁꯥ ꯈꯛꯇꯅꯁꯨ ꯄꯨꯝꯅꯃꯛ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯅꯨꯄꯤꯕꯨ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ, ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯄꯤꯌꯨ, ꯃꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯌꯨ꯫ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤꯅꯔꯛꯀꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯧ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯟꯅꯔꯦ꯫ ꯊꯣꯛꯂꯛꯏꯕ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯀ꯭ꯔꯥꯏꯝꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯑꯌꯥꯝꯕꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕꯤꯔꯤꯕ ꯄꯥꯏꯕꯤꯔꯤꯕꯤꯁꯤꯡꯅ ꯑꯐꯕ ꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯇꯥꯟꯖꯥ ꯑꯗꯨ ꯑꯣꯏꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯀꯌꯥ ꯎꯔꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤ, ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯗꯤ ꯂꯩꯔꯤ꯫